Kuntrarak suba 1-month theatre training on Moirang Parva tradition English aniga kungamari Houdokpaga leinana Shumang Leela the 3rd May gi Iboyaima Thouni Pangthokkhre. Manipur State Shumang Leela Council amadi Theatre Mirror Manipur anina chahi khuding gi chatharakpa Kuntrarak suba 1-month theatre training on Moirang Parva tradition English aniga kungamari gi workshop Iboyaima Shumang Leela Shanglen Palace compound da Houdokkhre. Houdokpagi Thouramda Council ki President Laishram Tomba amadi Management Committee member singna Thouram mapu oikhi. Workshop asida leelaroi romna sharuk yari. Houdokpagi thouramga mari leinana akhannaba play the 3rd May Haina Mingthonba Shumang Leela ama Puthoknaba Thouni Thouram Pangthokkhre. Leela asi Ranjit Ningthouja na ibani amadi Shougrakpam Hemantana Direction pibani. Shumang Leela group khuding dagi khangatpa leelaroi thouramda sharuk yari. Leela asi workshop loisilaba matungda leibaki akhannaba singa screening tawraba matungda miyamda utkani. Hauzik state asida thokliba wathok asida akhannaba kaya amadi CSO singa leinana akhannaba singna phongdorakpa documents fact findings sing yumfam oiraga santi gidamak semgatpa Leela asi mai pakna puthokpa ngamnaba hotnabada akhannaba pumnamakna tengbang binaba appeal su tawrakli. Aikoigi mahausa do porakpada Leela asina mateng khardashu pangba oigene bige khugi achepa thajaba duni aduna hairiba se ohenaba hotnabada lepak miyamgi aikogi sajo kai tare lepak miyamgi support changmanina miyamda matam yoba information pibiranaba semgat minaba sida mateng pangbinaba su Manipur State Shumang Leela Council ki maike thawak khudimak se irei baki dambaga ina tawradamni isai ju irei baki dambaga sakadamni Leela ju irei baki dambaga tawgadamni jagoi ju irei baki dambaga sagadamni adra Shumang la jo koi irei baki tawradamni adu irei baki ngam khoi kahan biyadi irei pak da leiminaraba akoi na khoi leiminai ba yellow mi khudimak singa se akoi punsinduna akoi yellow lamdam oiriba akoi Manipur sanale pak se ngak minadadabni haidana nungi wakhalon yawa adumba Leela the Theatre Mirror se Puthoknaba hojik leiriba singitang khaibung tongnariba myam puna mochingse sungsoi soidana ko phongamani Leela party koina masigi thogang ji lobam thoi haibi wakhalon da puthokpa Leela ni Leela sigi writer na Ranjit Ningthouja todoi nona Shumang lagi yam kana ikalaiba adu writer ni director ojagadori na yak samak Shougrakpam Hemantana aduga tongan mo oja kaya mateng pangbina bidam telei de hujiksu oja ko jenju lakpiri oi oja dr pemsa ju lakpiri de oja kol chandra lakpiri tongan ba scholar me ampuna maksing se Leela se amung yenga swai de siwali adana akoi irei pa iram dam si kanna bo hona bada asoba mantra moina asoba masik mo moina sina ba yana ba Leela mo oina no hona bada